Israel amati Palestine ki war amati Lebanon ki marakta chathariba war ki update matek amatang thamjage local pausing asidi myamna asum phangbiramgani iwat watana source kaya dagi so ahanbada Hezbollah amati Israel ki marakta update khara lai Israeli force singna Gaza amati Lebanon da air strike tawkiba ki paulai haukiba 24 hours asi khakta da 76 Palestinian sahid tawkhre aduga 176 amana wounded oiki Israel na kayam hat ki khaliba masi ki heavy bombing asidi ki kinadura chen Republic masing ase lak am da makiwani Gaza manung ki chathariba war marak sida France ki team amalai medical team makhoi miyam ki seba toba kanglupni mathwai khubak ta haplaga makhoi na hai displaced oiduna chen ba mi ki masing yami aikoi ne thengnari bese Gaza ta amorom da Lebanon manung da Israel ki bombing se lepte how ki 24 hours ki manung da paramedics nipan amasu hat kre aduga Hezbollah ki media relation ki top official amasu sahit tawkisini amorom di US ki envoy Amos Hosten ko ama Beirut visit tawgadawri Hezbollah ama di Israel ki marakta ceasefire talk ama tawbaki damakta Israel ki genocide tagi Gaza da sibami ki masing 43,922 sukre aduga Lebanon war asidana 3,481 masiyarai puanate Amorom da Beirut school college close tawki Israel ki heavy bombing ki natuna bomlak ta karam da school college ka gani angang sing phibam yamna chatraba mong amani Amorom da Hezbollah ki attack su Israel da cancel lakta banate makhoi gi rocket amadi missile na Golan brigade ki administrative block thuai khai bi paulai report tonari Hezbollah ki attack Israel ki mapam ke ata severe destruction ohen ba yaukre mi su khara di sikribani masi ki mathak tanga si ki Golan brigade ki mathak ta amuk nation kre Amorom the France ki President Emmanuel Macron amadi Netanyahu ki marakta tension khara kapnari France ki President Macron haikre Israel da France ki side ki sanction khara pira bi yai court amadi adalat ama ki wapam Netanyahu ne indabagi Macron na ma ki mathakta action khara lawra bi yai Amorom the Israel ki cabinet bahap takre Leti were adusu bhapti takre makoi haujik phajana khangle Hamas pu khara komhandri makai makoi free tawdri makai makoi gi phakra mi sing hostage sing thadok laroi haiba phajana makoi khangle haujik amrom de Israeli cabinet ta bill amaga pass tawkre Israel ki manung da Palestine gi flag thagat labadi jail tabatai loina punishment ki paisa su pi da yaroi sini Amorom the Iran ki public ki akan wa kholawm su tawnarakli situation oirakli ba asigi matungina nuclear policy su change to phom thok I haiduna Amorom the West Bank ki Jordan Valley da ising supply Israel ka kre makoi ki thamoi se nung da gi hena kalli haibisi ki praman pi kre Amorom the Gaza da ising loge chat ki mi sing ki patak ta Israel na pom lang ta ki masini Israel sing ki aseng bu saktam makoi da gi kana su hen ba yaro habi ki wakalon ka torak li bani chatarak li bani kayani tawkini kana su khang bungam Houjikki Gaza amti Lebanon da tawriba asibu US na Israel sokini haiduna makoi ka ceasefire top ki planning ki tawri atubu Gaza ki tamukta ceasefire tawningai hojik kana su leite asiguma situation ne hojik chatari se Qatar yam kan hotnarambani aduga Egypt yam kan hotnarambani atubu hojik makoi ju bek chale maramdi Gaza amati Israel ki marakte peace talk amati ceasefire go from si karan su propongamde maramdi Gaza se completely low bagi planning dan Israel tawri se amasung masida ceasefire tawrabati makoina thamliba searching ase Gaza da leipa Hamas singna yaningai oido maramasina hojik phawbada masig ceasefire leite aduna war asi ilep leptana chathagani amasung chathariba kai public si bahibsli haunasani so thanks for watching